Chahi marigi undergraduate course hek loibaga MA tamdana PhD tauba yaraga nei Dr. Silaraman nei. Infrastructure faculty amadi ozagi award pad laina Danamanjuri College of Arts ta research oriented oiba chahi marigi undergraduate course chatnaba horaga nei. Hairiba chahi marigi undergraduate course asi hek loibaga MA tamdana PhD tauba yaraga nei. Adubu PhD pamdaba MA tamningba mahiroi singi oinade chahi ama MA gi course laigani haina college asigi principal Dr. C.H. Silaramani na phongdokre. Wafam ase ngarang DM College of Arts ke humbudraga taruk suba annual freshers social meet amasung college week hogdokpagi thauramga mari lainana principal Silaramani na phongdokhiba nei. College asigi students union amasung ojasing na sinduna pangthokiba thauram aduga mari lainana principal Dr. C.H. Silaramani na paumi da hai Government of India ki Ministry of Higher Education na chahi marigi undergraduate course ase state khudingmakta chahi asi dage chanaba haunaba khangalakhe. Madugi matungina DM University ki oinasu handak winter break asi loiraba matungda chanaraga nei. Haidiba chahi marigi undergraduate course asi hek loibaga MA tamdana PhD tauba yaraga nei. Adubu PhD pamdaba MA tamningba mahiroi singi oinade chahi ama MA gi course laiga nei. Hauji college asi gi oina chahi ahumge degree course ki base ama lairei. Haidiba batch asi loikibaga chahi marige undergraduate course mapung phana chanaraga nei. Masi college asi gi oinadi achoba khongthang ama nei. DM University ki top saktam ama hairaga de undergraduate amasung postgraduate course ani punna chatminaba se nei. India gi leriba ta university sing da hairiba course ani punna chatminaba si masing yamde. Aduga Northeast region da DM University na ahanba nei. Masina higher education gi ahenba khudong chaba kaya marum mahiroi singda phanganba ngamli haike. Lairiba college asigi oja sing national amasung international gi thakta exposure lainaba Korean language ki course hanglei loinana Korea gi university kharaga supunna chatminaduna thabak tawminabagi khudong chaba su leidei. Masida sunatana college asida France ki lol tamnaba khongthang paikhat lei. Masigi mathakta Kolkata da leiba friends ke consulate campus asida laklam lei. French government na India ki university kharaga punna games and sports higher education amade biodiversity da punna thabak tawminaning bage apamba phongdorakpada DM University so madugi khudong chaba phanglei. Hiram asigi matangda Manipur leingakna honaduna athubada MOU khuyek pinarabade lamdam asigi oina aphaba oigani haina so Silaramani na makata na phongdokhe. Street vendors sing na suicide tawbagi khongjang handokre. Khwairambal Kaithel Street Vendors Welfare Union amade Khwairambal Bazaar Women Street Vendor Union na temporary market amakoi gi phangpham thokpa potpham phangdabage mayokta Manipur lengake mahut department amadi Imphal Municipal Corporation Committee na October 13 ta thokiba order adugi matangda makoi gi potpham phangdriba phauba suicide ki khongjang changsin gani haina tawramba adu matam kharagi oina yeithokle haina lubani asigi thopu basingna phongdokre. Manipur Press Club ta ngarang pangthokiba paumi singa unabada loop ani asigi thopu ba El Beda amade ti chawba debi na hai street vendor phamli banupi singna makoi gi phangpham thokpa potpham pi dabagi mayokta December 10 mari fawbugi manungda laingak na sapsaba response pi drabade suicide tawbugi khongjang yauna tongan ba protesting tawgani haina laukthokhiba nei. Adubo ngahan Imphal Municipal Corporation gi commissioner T.S. Hari Kumar na temporary market ta sip ani thongna popham phambagi ayaba pibaga loinana athuba matamda street vendor singi khudong chaba phanganana ba honaragani haina order ama thokhe. Masigi mathakta Khwairambal Kaithel ahumge lusingbi ima singna makhoi yauna street vendor singi thengnari ba awaba se loisina ba honabada authority singa akupa wari sanabada mateng pangge haina thajaba thamlakpadage khongjang adu handongna ba warep lawba nei. Makhatana Manipur lengak amadi Imphal Municipal Corporation gi maikhaidage thamlagliba thajabasing ase thabakta onthoktrabade amasung matam gi oina aikoi gi phangpham thokpa haksing phanglaktrabade lepa leitana khongjang kaya changsilakani haiba pawgi mifam aduda phongdokhe. Mitop singna lusingba oiba lalawlupka pi stock tawba khudakta lepu haiduna khongjang changsin khre. Ngarang Imphal SK Porairongba Kaithelda yamlaba imaibel sing amade nagyata dukan phambam yoi singna Myanmar machana lusingba KNO KNA amasung ZRO ZRA lalawlupka Haujik sathariba peslok ase handokadabani haina People's Alliance for Peace and Progressive Manipur PAPPMG liching makhada wakat mifam phamduna khongjang changsin khre. Ngarangi wakat mifam atu da saruk yakhibi Porairongba Kaithelgi secretary ngangbam ongbe
Baby Ratnana haikibada haukiba chahi nifu yankhay asida Myanmar romdagi kuki mitop kaya lamdam asida leptana changsilakle changsilagliba sing asige khuzil thorangsu Myanmar machawi diba KNO KNA gi lusingba pi songyang haukiba made ZRA gi lusingba lian pawanina tawri haire lamdam asigi sianglaba puwari ga sagonaraklaba laifamlen kaubru amadi thangjing phauba makhoi gi ni haina claim tawrokpa si yaningde Maramaduna India amadi Manipur lengakna lalhauba ni asiga chathariba pestok chathariba se khudakta handokpaga loinana makhoi bu maramda halanbigo haike ngarangi wakat mi phamadu mitop sing lusingba oiba lalaulupka pestok tawba khudakta lepu amade mitop sing masak khangdoktuna maramdamda halan khoaiba play card kaya paiduna khongjang adu sanction khe Chief Justice Sanjoy Kumar amasung Justice Koti Sorbo Supreme Court ki Judge amasung Chief Justice oinaba recommend tawkhre Mary Kom ge statue sumhaningai oide lauthokpiyu mapuroiba Imphal West ke Shanghai Thelda sariba Manipur Olympic Park ta London Olympic bronze medalist MC Mary Kom yauna Olympian taragani pan gi maphamda ikai khumnaba utpoina statue khiliba si pungning sumhaningai oide maramaduna park asida khiliba mahake nupi Mary Kom ge Red Works statue asi lauthokpiyu haina Onlar karongna East Mojo News ta phongdokre Mahakna makata na haikibada mahakna tawriba se complain natte nungnang ningai oiba wafam adu phongdokpa khaktanei wafam asi mahaki loina bi amani haina haiba natte sports lover ama oina haiba nei atopa athlete singi maikai da gesu masiga cham manaba objection sing lakanei angang phauba statue asi yaning loi mahaki masa sing na phauba mamagi statue ni haibada thajaba ngamdei masigi matangda chief minister da contact tawkhre Chief Minister Office ki maiki da gisu statue asi sindokpada yare adubu hojik lariba statue asi lauthokta tarabade mahak masamak laklaga statue asi lauthokani haide Ukhrul ki ZEO office ta bom pokhai helamlei ngarang nungthil pung mari rom tarakpada Ukhrul district ke phungrei tangda laiva zonal education officer ZEO ki office ta sakhangdaba singna improvised explosive device IED ama plan tawduna pokhai helamle haire Mapangal kalababo masina pokhairakpada office asigi saru khara amangata thokan baga loinana office asigi thongnau gi mingsel sing amasung gate su akaya toi thoki haire adumoi namak thokdok asida miyoi amata sohodre thokdok thokpom da Ukhrul district police ki SP Ningsem Basumna luchingba timama laktuna thijin humjin bagi thabak sathakhe loinana Ukhrul police ki maiki dege su moto case ama register tawduna lokhat khibaga loinana thokdok asigi matangda makhata na thijin ba hokre Adumoi namak thokdok asi kanana thoalambano haiba khangba ngamkhidre sakhangdaba singna mau Imphal market ki faklang phakairaga potchai huran khre Imphal gi chingmairongda hangdogliba mau Imphal kaithel gi faklang ngaha numidang sakhangdaba miyoi singna phakai biramle haina mau Imphal market ki coordination committee ge chairman Besi Forjena nungaitaba phongdokkhre wafama singarang chingmairongda leiba mau Imphal market ta pangthokpa pawgi mifam amada Besi Forjena pawmi singda phongdokhibane Mahakna hai mauda phangliba mana masing insang napi sing matam amada Nagaland da yonba matamda khudong thiba kaya mayok narakpadage Imphal da yolhananabagi thoksilama Manipur lengak amasung civil society organization singna sinbirakpadage chingmairongda mau Imphal market hangdokhibane adubu temporary waina saba market oiba maramna kaithel asigi saruk sing marakta yaikhai thingai bagi thabak adumak thokle Ngarang market asige phaglangi saruk sakhangdaba miyoi kharana phakairamba sinungaite matungda mughana tawbiganu haikhe mahakna hai sakhangdaba singna kaithelgi phaglangi saruk phakairambada natana maudagi purakpa insang nape mautana mukpuba ngamhogdaba sing matam khara thamnaba store room ge saruk adusu phakaiduna insang napi kaya huran bikhre masigi mathakta toilet ki pipe amasung basin su thugai biramle Manipur gi border area maudagi yamna wana mana masing puraklaga mafam sida yonjabane miyamna su maudagi purakliba polam sing ase adumak pamna leibi haike Besi Forjena phongdokibada sigumba thokdok ase matungda mugana thoktanaba mau Imphal market ki akoibada laingang na CCTV camera khinbiyu amasung matik saba security thambinaba laingang na pungning changbiyu loina na mafam asida maudagi lakpa miyoi singna laitana phamduna potchai yonba yanaba Permanent oiba market set sabina balainga ki mafamda haijari haiba wafam phongdokhe aroibada tabiri bapumnamak pu thagachare